ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯩꯒꯨꯖꯝꯅ ꯇꯔꯥꯃꯅ ꯆꯨꯕꯒꯂꯣꯅꯦ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯁꯦꯡꯕ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯉꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯀꯤ ꯆꯠꯊꯖꯔꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯔꯗꯔꯒꯤ ꯀꯦꯁ ꯑꯃꯒꯤ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯀꯦꯁ ꯑꯃꯒ ꯑꯃꯨꯛ ꯄꯨꯖꯔꯛꯀꯦ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥ 7 ꯆꯪꯅ ꯄ꯭ꯂꯥꯟ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯃꯃꯤꯡꯁꯤ ꯒꯣꯄꯤ ꯀꯧꯏ ꯅꯨꯄꯥꯒꯤ ꯃꯃꯤꯡꯅ ꯃꯍꯦꯁ ꯀꯧꯏ ꯃꯍꯦꯁ ꯒꯣꯄꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩ ꯑꯗꯨꯕꯨ ꯒꯣꯄꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯄꯨꯔꯣꯏꯕꯁꯤ ꯍꯥꯠꯄ ꯄꯥꯝꯃꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯈꯥ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯤ ꯃꯥꯅ ꯍꯥꯠꯀꯗꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯗꯤꯂꯔꯒꯤ ꯃꯤꯅꯤ ꯍꯥꯏꯗꯅ ꯃꯤ 3-4 ꯈꯪꯅꯍꯜꯂꯦ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯃꯥꯅ ꯄ꯭ꯔꯣꯄꯔꯇꯤ ꯈꯔ ꯂꯩꯁꯤ ꯍꯥꯏ ꯑꯩꯅ ꯈꯪꯅꯕ ꯃꯤꯁꯤꯡꯅꯤ ꯃꯈꯣꯏꯒ ꯇꯧꯔ ꯂꯩꯁꯤ ꯂꯩꯁꯤ ꯈꯣꯠꯁꯤ ꯇꯧꯔ ꯁꯨꯃꯥꯏꯅ ꯉꯥꯡꯅꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤ ꯄ꯭ꯔꯣꯄꯔꯇꯤ ꯗꯤꯂꯔꯁꯤ ꯈꯪꯅꯔꯀꯥꯟꯗ ꯅꯣꯡꯃꯗꯤ ꯃꯌꯨꯝꯗ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯄꯔꯇꯤ ꯗꯤꯂꯔꯁꯤꯡꯁꯤꯒ ꯅꯨꯄꯤ ꯒꯣꯄꯤ ꯍꯥꯏꯔꯤꯁꯤꯒ ꯇꯧꯔꯒ ꯃꯈꯣꯏ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯏ ꯀꯔꯤ ꯄ꯭ꯂꯥꯟꯅꯣ ꯍꯥꯏꯀꯥꯟꯗ ꯃꯄꯨꯔꯣꯏꯕꯁꯦ ꯃꯥꯒꯤ ꯐꯣꯟꯁꯦ ꯒꯣꯄꯤꯁꯤꯅ ꯑꯝꯇ ꯂꯧꯒꯦꯅ ꯂꯧꯔꯒ ꯄꯥꯏꯔꯒ ꯕꯥꯔꯇꯦꯟ ꯃꯅꯨꯡꯗ ꯆꯨꯞꯅ ꯊꯥꯗꯈ꯭ꯔꯦ ꯈꯪꯍꯧꯗꯦ ꯀꯅꯥꯝꯇ ꯑꯗꯨ ꯐꯣꯟꯁꯦ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯟ ꯌꯥꯗ꯭ꯔꯦꯅ ꯊꯝꯃꯦ ꯃꯇꯝꯗꯨꯗ ꯒꯣꯄꯤꯁꯨ ꯐꯣꯟ ꯃꯨꯠꯊꯠꯂꯦ ꯒꯣꯄꯤ ꯍꯥꯏꯁꯤ ꯅꯨꯄꯤꯅꯤꯀꯣ ꯃꯥꯏ ꯅꯨꯄꯤ ꯃꯍꯦꯁꯀꯤ ꯅꯨꯄꯤꯅꯤ ꯃꯥꯏꯁꯨ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯦ ꯑꯗꯨꯒ ꯄ꯭ꯔꯣꯄꯔꯇꯤ ꯗꯤꯂꯔꯅꯦꯅ ꯃꯣꯏ ꯃꯔꯤ ꯂꯥꯛꯄꯗꯣ ꯃꯣꯏꯒꯤꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯋꯦ ꯑꯗꯨꯒ ꯃꯍꯦꯁ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯐꯨꯗꯠꯂꯦꯕ ꯏꯃꯨꯡꯗꯨꯗ ꯐꯨꯗꯠꯂꯦ ꯃꯥꯁꯦ ꯁꯤꯗꯦ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯣꯏꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯁꯥꯔꯒ ꯂꯝꯕꯤꯗ ꯁ꯭ꯋꯤꯞ ꯀꯥꯔ ꯑꯃꯗ ꯄꯨꯔꯦ ꯑꯗꯨꯒ ꯂꯝꯕꯤꯗ ꯊꯝꯃꯦ ꯉꯁꯥꯏꯒꯤ ꯑꯁꯣꯛꯄꯗꯣ ꯀꯥꯔꯗꯨꯅ ꯍꯪꯒꯠ ꯍꯟꯗ ꯇꯛꯑꯦ ꯁꯤꯔꯦ ꯑꯗꯨꯒ ꯒꯣꯄꯤ ꯍꯥꯏꯔꯤꯁꯤꯅ ꯃꯥ ꯕꯥꯏꯛ ꯑꯃ ꯊꯧꯋꯦ ꯑꯗꯨꯒꯤ ꯕꯥꯏꯛꯇꯨꯁꯨ ꯃꯣꯏꯅ ꯄꯨꯔ ꯆꯠꯂꯦ ꯕꯥꯏꯛꯇꯨ ꯁꯣꯔꯣꯛ ꯃꯇꯥꯏꯗꯨꯗ ꯊꯝꯃꯦ ꯃꯣꯏꯅ ꯒꯥꯔꯤꯅꯤ ꯌꯩꯁꯜꯂꯦ ꯑꯦꯛꯁꯤꯗꯦꯟ ꯃꯥꯟꯅꯅꯕ ꯑꯦꯛꯁꯤꯗꯦꯟꯗ ꯃꯍꯦꯁ ꯁꯤꯔꯦ ꯍꯥꯏꯅꯅꯕ ꯒꯥꯔꯤꯗꯨꯒꯤ ꯅꯝꯕꯔꯗꯒꯤ ꯄꯨꯂꯤꯁꯅ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯁꯤꯔꯤꯕ ꯅꯨꯄꯥꯁꯤ ꯃꯍꯦꯁꯅꯦ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨꯗ ꯇꯝꯃꯦ ꯅꯨꯄꯤ ꯇꯝꯀꯥꯟꯗ ꯅꯨꯄꯤꯁꯤ ꯀꯞꯁꯟ ꯂꯥꯎꯁꯟꯅ ꯇꯧꯔꯦ ꯑꯁ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯔꯕ ꯈꯣꯠꯂꯕ ꯃꯁꯤ ꯄ꯭ꯂꯥꯟ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅꯗꯤ ꯈꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯒꯥꯔꯤꯅ ꯁꯣꯛꯏꯕ ꯃꯑꯣꯡꯗꯨꯒ ꯃꯤꯁꯤꯅ ꯁꯤꯔꯤꯕ ꯃꯑꯣꯡꯁꯤꯒ ꯈꯔ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯀꯥꯔꯅ 3-4ꯔꯛ ꯇꯛꯑꯕꯅꯤ나 ꯑꯗꯩꯗ ꯁꯣꯛꯏꯗꯨꯒ ꯂꯩꯔꯝꯃꯤꯕ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯤꯕ ꯃꯐꯝꯗꯨꯒ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁꯅ ꯌꯦꯡꯕꯗ ꯈꯔꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯖꯥꯠꯅꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯈꯛ ꯃꯣꯏꯅ ꯁꯨꯝ ꯇꯧꯏ ꯅꯨꯄꯥꯗꯨꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯨ ꯂꯩꯔꯝꯗꯦ ꯅꯨꯄꯤꯗ ꯍꯪꯀꯥꯟꯗ ꯃꯥꯏ ꯃꯣꯕꯥꯏꯜ ꯐꯣꯟꯗꯨꯗꯤ ꯏꯁꯤꯡꯗ ꯇꯥꯗꯅ ꯌꯥꯗꯗꯅ ꯂꯩꯔꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯅꯪꯒꯤ ꯐꯣꯟꯗꯤ ꯍꯥꯏꯔꯦ ꯑꯗ ꯑꯩ ꯐꯣꯟꯗꯤ ꯁꯤ ꯂꯩ ꯍꯥꯏꯔ ꯃꯥ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯋꯦ ꯁꯨꯝ ꯆꯤꯡꯅꯕꯗꯒꯤ ꯀꯣꯟꯅꯪꯗ CDR ꯔꯦꯀꯣꯔꯗꯇ ꯃꯥꯏ ꯅꯨꯄꯤꯗꯨ CDR ꯔꯦꯀꯣꯔꯗꯁꯤ ꯌꯦꯡꯉꯦ CDR ꯔꯦꯀꯣꯔꯗꯁꯤ ꯌꯦꯡꯀꯥꯟꯗ ꯅꯝꯕꯔ ꯑꯃꯈꯛ ꯐꯪꯉꯦ ꯅꯝꯕꯔꯁꯤ ꯃꯃꯤꯡꯁꯤ ꯃꯤꯁꯤ ꯗꯁꯔꯠ ꯀꯧꯏ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯑꯃꯨꯛ ꯃꯥꯏ ꯃꯄꯨꯔꯣꯏꯕꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ CDR ꯔꯦꯀꯣꯔꯗ ꯌꯦꯡꯉꯦ CDR ꯔꯦꯀꯣꯔꯗꯁꯤ ꯌꯦꯡꯀꯥꯟꯗ ꯗꯁꯔꯠꯀꯤ ꯅꯝꯕꯔꯁꯤꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯅꯗꯤ ꯗꯁꯔꯠ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤ ꯈꯪꯅꯩ ꯅꯨꯄꯤꯒꯁꯨ ꯈꯪꯅꯩ ꯍꯥꯏꯕꯁꯤꯃ ꯈꯪꯉꯦ ꯑꯗꯨ ꯁꯤ ꯅꯝꯕꯔꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯗꯤꯂꯔꯅꯦꯅ ꯍꯥꯏ ꯑꯣꯀꯦ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯑꯗꯒꯤꯗꯤ ꯗꯁꯔꯠ ꯍꯥꯏꯔꯤꯕ ꯃꯤꯁꯤꯒꯤ ꯐꯣꯟꯁꯦ ꯑꯃꯨꯛ CDR ꯔꯦꯀꯣꯔꯗ ꯆꯤꯡꯊꯣꯛꯏ CDR ꯔꯦꯀꯣꯔꯗ ꯆꯤꯡꯊꯣꯛꯀꯥꯟꯗ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯤꯁꯤ ꯀꯅꯥꯅꯣ ꯌꯦꯡꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯤ ꯍꯥꯠꯄ ꯌꯥꯎꯕ ꯃꯣꯏ 3ꯗꯨꯅꯦ ꯃꯣꯏ 3ꯗꯨꯒꯤ ꯅꯝꯕꯔꯗꯨ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯊꯤꯔꯦ ꯃꯣꯏ 3ꯒꯤ ꯅꯝꯕꯔꯁꯤꯁꯨ ꯄꯨꯂꯞ ꯊꯤꯀꯥꯟꯗ ꯄꯨꯡꯐꯝꯁꯦ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦꯅ ꯌꯦꯡꯉꯦ ꯂꯣꯀꯦꯁꯟꯁꯦ ꯀꯗꯥꯏ ꯂꯩꯒꯦꯅ ꯌꯦꯡꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯣꯏ 3ꯁꯤꯒ ꯉꯁꯥꯏꯒꯤ ꯗꯁꯔꯠ ꯍꯥꯏꯁꯦ ꯃꯣꯏ 4 ꯁꯨꯔꯦꯀꯣ ꯃꯣꯏ 4ꯁꯤꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈꯤꯕꯗꯣ ꯅꯨꯄꯤ ꯒꯣꯄꯤꯁꯤꯒ ꯃꯣꯏ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤ ꯃꯣꯏ ꯂꯣꯀꯦꯁꯟꯁꯤ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯏꯃꯨꯡꯗ ꯃꯣꯏ 4ꯁꯤ ꯄꯨꯂꯞ ꯂꯣꯀꯦꯁꯟꯁꯤꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯤꯁꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯉꯟꯇꯥ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯕ ꯂꯣꯀꯦꯁꯟ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝꯗꯨꯗꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯣꯏ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯣꯏꯅ ꯇꯧꯔꯕꯅꯤꯅ ꯃꯣꯏ ꯐꯣꯟꯁꯦ ꯑꯦꯛꯇꯤꯚ ꯑꯣꯏꯗ꯭ꯔꯦꯕ ꯑꯃꯠꯇ ꯂꯣꯀꯦꯁꯟꯗ ꯄꯨꯂꯤꯁꯅ ꯌꯦꯡꯀꯥꯟꯗ ꯑꯗꯨꯅꯗꯤ ꯄꯨꯂꯤꯁꯅ ꯈꯜꯂꯦ ꯃꯣꯏ ꯌꯥꯝ ꯍꯩꯁꯤꯡꯉꯦ ꯐꯣꯟꯁꯦ ꯂꯣꯀꯦꯁꯟꯗ ꯃꯈꯣꯏꯁꯦ ꯈꯪꯉꯒꯗꯤ ꯍꯥꯏꯗꯅ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯕꯅꯦ ꯑꯁꯤ ꯃꯗꯨꯗꯒꯤ ꯌꯥꯝ ꯀꯨꯞꯅ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯗꯁꯔꯠꯁꯤ ꯃꯣꯏ ꯋꯥ ꯍꯪꯕ ꯍꯧꯔꯦ ꯋꯥ ꯍꯪꯕ ꯍꯧꯔꯀꯥꯟꯗ ꯃꯥꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯄꯔꯇꯤ ꯗꯤꯂꯔꯅꯤ ꯍꯥꯏꯔ ꯄꯨꯂꯤꯁꯅ ꯋꯥ ꯍꯪꯕꯗ ꯀꯔꯤ ꯄ꯭ꯔꯣꯄꯔꯇꯤꯅꯣ ꯅꯪ ꯗꯤꯂꯔ ꯇꯧꯔꯤꯁꯤ ꯗꯤꯂꯤꯡ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯌꯦꯡꯀꯥꯟꯗꯗꯤ ꯀꯔꯤꯝꯇ ꯈꯪꯉꯝꯗ꯭ꯔꯦꯕ ꯑꯁꯦꯡꯕ ꯃꯥꯗꯤ ꯁꯥꯁꯟꯅꯕꯅꯤꯅ ꯄ꯭ꯔꯣꯄꯔꯇꯤ ꯗꯤꯂꯔ ꯑꯃ ꯍꯥꯏꯁꯤ ꯀꯔꯤꯅꯣꯐꯥꯎ ꯈꯪꯉꯝꯗ꯭ꯔꯦꯕ ꯑꯁꯨꯝꯅ ꯁꯥꯁꯟꯅꯕꯅꯤ ꯍꯥꯏꯕ ꯈꯪꯉꯛꯄꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯄꯨꯂꯞ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯆꯞꯈꯠꯂ ꯍꯪꯉꯦ ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯌꯣꯅ ꯄꯨꯂꯞ ꯅꯣꯏ ꯏꯃꯨꯡꯗ ꯃꯣꯏꯁꯦ ꯄꯨꯂꯞ ꯀꯩꯅꯣ ꯇꯧꯔꯒ ꯂꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤ ꯗꯤꯂꯔꯅꯦꯅ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯁꯤꯒ ꯅꯣꯏ ꯄꯨꯂꯞ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯅ ꯋꯥꯐꯝꯁꯦ ꯍꯪꯉꯒ ꯅꯨꯄꯤꯗꯨ ꯆꯦꯟ ꯌꯥꯗ꯭ꯔꯦꯕ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯋꯥ ꯍꯪꯉꯦ ꯗꯁꯔꯠꯁꯨ ꯋꯥ ꯍꯪꯉꯦ
नुपीसी गोपी है मचा नुपी में अपिक स्कूल कोई आगाम थिन चटपदो कोई पेरेंट्स मैम थेंको पाखंग लेसाबी अदगी मौ मैम थेंको अदगी अमुक होरेन लौब चटप आगांगी लौथोक लौसिन से चटप हेत्रिङै क्लास 1 2 बौदि लोइ लौब चटनैको मदुदगी सुम थेंनबदु मी सुम थेंनबदुदा नुंगसिनरक जानिद नुंगसिनबदु फोन नंबर लौनरक आगां थिनब चटपदगी सुम इरांग तौनरक जानि असुम इरांग तौरकदि मोइसे तसेंबदि अखोइगी भारत की सुप्रीम कोर्ट पीरीनी नुपी नुपादु पामद्रे खाइनब याय नुपानस नुपी पामद्रेना खाइनब याय खाइनरगा मा थोप लंबी लेरगा लेमौरिबा पुंसीदु माना मा पामबा नुपी अममगा नत्र नुपा अममगा लोहंग लेबि याय सुप्रीम कोर्ट अयाब सुपीरी अमरोमदा हाइरिबो वाफमसिदा ngसागी नुपीसिना माइ नुपादु खाइनर लेबदि मी मांगदि इज्जत लेतबा वानी अदुरगदि सेमजन साजनबा एक्सीडेंट मवादु सिहलगा मवादु सिग्रकांद इरेम लेमने युम पाला लोइरे सिनी माना खलिसि मदुगी प्लान दुदा माइयस हारिब नुपासिगा प्लान सि तौरकांदा मागी मपुरोइबसे हाटपने मसी वाफम सियंबि क्यादा ngखरब मपुरोइबा मागा चही मंगा तरुक लोहोंगदुना मचा चही मंगा तरुक सुबा म लेरबा मपुरोइबदुबु हाटलगा अतोप नुपा अमगा मचा थिंदोक्सिन तौबदा अखोइगी खंगनरक मी अमगा मरी लेनरकपदगी मपुरोइबदु हाटब याद्रेना प्लान तौरगदि करी थोकले एसिगुम थौदो वा थोक कया कया तमदब यादे तादब यादे खंगदब यादे मपुरोइबना मागी नुपी हाटपा आई मु ngरang अमुक तमजखरे सो ngसीना मुक मागी नुपीदुना मपुरोइबनि हालिसि यामना हाटप कया लेरी बारीदा नुपीना मुक नुपा मुक नुपी हाटप कया ले मयाम थोइबा थौदोकसिंग असे कोइ खंजन मिनरगा अफब फतबदु इसा इसाना लेपियु अदुगा सिगुम्बा अफब ngakta loksalakanda fatabaduna nakanda thamaga अखोई खंगमिनसे पुनिंग लौसिंग ओइमिनसे ngasiगी क्राइम अपडेट खितांकक ताबिरगा दोंगे थमोइदा करी फौबी मेसेज समतंग इबिरमो लाइक अमतंग नंबिरमो देन मयामना सपोर्ट तौरगदि मखा ताना दुमा एपिसोड से सतजरके हनना थागचरी ngasiगी दमा थरोमसिदा सरुगा बिबा अदुगा ngasiगी दमक्तदि जेम्स हैग्रुजमना ताबिरबसिंग मखना दोसिनजबे याब लौजरी खरोमजरी